Manipur manungda Manipur thaba yaroi haibada lengakna tumina leisilabανina India ki map tagi Manipur muthatkibadasu Government of India na tumina leigadawribra haina Khwairamban Ima Kaithel Joint Coordination Committee for Peace na lengakta hanglakli Hiramasiga mari lainana ngasi Khwairamban Ima Kaithel da pangthokpa paugi mifam amada committee asigi co-convener El Meman hai Malam ki khwaidagi chawba democracy chatpa leibakni hairiba India na Manipur chalairiba democracy asi karamba makhalgi democracy no haibasi hanglingai oirakle haukiba tha ahumrom asida thakha on balenga klon ama chalaiduna leire president's role chalairiba status sida president's role gi kanglon fawba governor na ngakna chatba ngamdriba karigino maite amasung kukida lengak asina manaba mityeng na yengba ngamdaba asi laibak thibani Gualtabigi Todok Aduda Mahar Regiment ki personal singna Chathakiba Thong Adugi Mathakta action ama fawba Laukhatana Lairiba se Governor na Manipur gi miyam asi thawaidi haibadu takpani Irai Laina Waroisin Purakpa Yaba Wathok Ado fawba Loishindana Thamliba asina Governor ase Matik Chadre haina lawi Nakal amaromda Manipur miyam gi damak thawai kubak ta haptuna chongthorakliba Arambai Tengol gi Tengoloi kaya fa punbagi thabak chatharakliba si lamdam asigi mama aibi singna kaidawnungda yaba ngamloi CBI na fazin ki ba asem kanan athubada condition amata yaudana thadorakadabani amadi makatana asigumba miphamipun chathaduna miyam gi kholau namthanaba khonaba yaroi Oiragliba pibam asida governor na Manipurda tangdu laitaba hanjilhanba ngamgadawribra haibasi achobo wahang ama oirakli hainasu mahangna makatana phongdoki ngasigi aikoigi praja miyamgi aikoigi oina elected person singchina sarkar semaga athuba matamda leibak sigi sariba wariba mayamse ngaktana khotana yam thuna sarkar semaga nena taba leipak ama olu natragadi MLA मंत्री अमदा खुदक्ता रिजाइन तौरगा अनौबा इलेक्शन लम लेपगा अखोय असेंबा अखोय बोय नुसीगदबा स्टेट सिबु नुसीजबा मी खल्लगा लेंगाक पहलगा इंग चिंगना लेगे अदुगा मदु मोइना लेंगाक से अमु हंजलगा मागी दोला दोली थीदना मागी एगी हाइबा लेक्तना पार्टी की दोला दोली थीदना अदुगा MLA पुनमकना चाप मानरगा लेबाक सि कंदबा यादे अखोय असेंबली मेंबर ओइना वासकबा मतमदा लमदम सि मांगहल लोय काइहल लोय प्रजागिदमक्तने लेपख्रबनिना अथुबा मतमदा याम थुना सरकार से सेमगा अनौबा सरकार अमन लागा तंगदु लैताबा म ओहेनबिउ ओइरक्त्रगदि सिदा थोगलैबा फपता खुदिमक MLA सिंगी दायित्व ओइगदमनि नोइना लोय पुगदमनि मदुदा थोलकपा फपता खुदिमक MLA सिंगना पुगदमनि हाइबा वाफम से गसि आई थमजगे